Tuibong Bazarda Dukan Phamba Nan Manipuri Amana Tribal Nupi Macha Ama molest toukhre haibagi wahouda total shutdown toukhre Senariba Nan Manipuri adu KNFZ ki kangbuna phagatki adubu sel lawraga thadokhi haibagi wahouda Kuki zo village volunteer amadi United Tribal Volunteer na pendaba phongdokpaga loinana ngarang maikai anigi marakta ningai sangdanaba thokre Churchandpur gi Tuibong Bazarda Dukan Phamba Nan Manipuri Amana Tribal Nupi Macha Ama molest toukhre haibagi wahouda Kuki zo village volunteer jat BB amadi United Tribal Volunteer UTB na ngasi ayuk pung 5 dagi kaukhiba Tuibong Bazar gi total shutdown gi khongjang changsinle khongjang sabatpasing na ngasi ayuk angan badagi hauna Churchandpur gi Tuibong Bazar gi akoiba lambi singda thoktuna uwa amadi Potchai kaya lambi da phajinduna lambi thingki gari tayar amadi potlam kaya mai thaki total shutdown aduna maram oiraga Tuibong Bazar kaithen kanaki de dukan sing thonglo nakhi lambi da gari sing satna khide ka henba pamdaba thodok sing thoktana ba security na akan ba section thorang lokhat khi adum oinamak Churchandpur gi lamka proper amadi Lighthouse ke area da total shutdown gi mami thoina takhide dukal sing thong hangna khi kaithel kana khi school amadi lenga ki loisang sing mahausa gum thong hangbuga loinana mathau tongna khi hairi thaudo asigi matang da press na phangba pawgi matung inna ngarang ayuk Nan Manipuri Amana Tribal Nupi Macha Ama molest toukhre thaudo aduda senariba Nan Manipuri adu KNFZ ki kangbuna phagatki adubu sel lawraga thadokhi haibagi wahouda Kuki zo village volunteer amadi United Tribal Volunteer na pendaba phongdokpaga loinana ngarang maikai anigi marakta ningai sangdanaba thokhi thaudo aduna maram oiraga mara leiraba Nan Manipuri adu serak pigadabani amadi asumba wayen sathagadabani haibagi dabi tawduna Kuki zo village volunteer amadi United Tribal Volunteer na ngasi total shutdown gi khongjang asi chathakibani hairi saira asida ngarang numidang su Churchandpur da maikai anigi marakta muknarakpadagi KNFZ ki maikai dagi nongmairam kaya kapthokiba leikhi hairi nakal amaromda thaudo asida senariba Nan Manipuri adu Churchandpur Women Police ta sangjarakhibaga loinana mahaki mathakta pokso case ama lokhatpaga loinana makha taba logi oiba thabak sing lokhatpa hokre haina Churchandpur district police ki maikai dagi phongdorakli